ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯕꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯔꯒ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯈꯣꯏꯖꯪꯗꯦ꯫ ꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯂꯦꯞꯇꯅ ꯂꯩꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯅꯪ ꯕꯥꯇꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ, ꯆꯥꯏꯔꯤ ꯈꯣꯠꯂꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯉꯥꯡꯅ ꯉꯥꯡꯅ ꯏꯕꯦꯁꯅꯥꯗꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡꯗꯣ ꯑꯃꯃꯝꯇ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯤ ꯕ꯭ꯔꯦꯛ ꯈꯪꯄꯥ ꯐꯥꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯣ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯈꯥꯝꯈꯤꯕ꯫ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯄꯥꯏꯈꯣꯝꯕ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯪꯂꯛꯂꯤꯕꯗꯣ ꯎꯔꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯥꯕꯨ ꯎꯔꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯀꯧꯔꯛꯏ, ꯊꯣꯏꯕꯤꯝꯆꯥ꯫ ꯍꯦꯟꯊꯣꯏꯕꯤ ꯄꯥꯏꯔꯝꯕ ꯐꯤꯗꯣ ꯃꯈꯥꯗ ꯂꯪꯊꯣꯛꯂꯝꯃꯒ ꯏꯃꯨꯡ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯌꯥꯏꯗꯨꯗ ꯃꯃꯥꯒ ꯊꯦꯡꯖꯤꯟꯅꯤ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ? ꯀꯩꯅꯣ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯣ? ꯍꯦꯟꯊꯣꯏꯕꯤ ꯂꯠꯂꯠ, ꯏꯃꯥ, ꯃꯥꯗꯣ ꯁꯥꯔꯗꯣ꯫ ꯋꯥ ꯉꯥꯡꯕꯒ ꯊꯣꯛꯇ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯀꯧꯔꯛꯄꯅ ꯍꯥꯜꯂꯤ꯫ ꯍꯦꯟꯊꯣꯏꯕꯤ, ꯏꯃꯥ, ꯅꯥꯎꯕ꯫ ꯅꯥꯎꯕꯗꯤ ꯏꯃꯨꯡꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯧꯔꯛꯏ, ꯏꯕꯥꯏ, ꯏꯆꯦ ꯂꯧꯕ ꯂꯥꯛꯏꯔꯣ? ꯅꯣꯏ ꯆꯦ ꯁꯤꯗ ꯂꯩꯕ꯭ꯔꯣ? ꯉꯔꯥꯡ ꯅꯨꯡꯗꯤ ꯂꯥꯛꯄꯅꯦ꯫ ꯏꯕꯦꯁꯅꯥ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯃꯥ ꯂꯧꯕ ꯂꯥꯛꯄ꯫ ꯏꯕꯦꯁꯅꯥ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯑꯇꯣꯝꯕ, ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯥꯎꯕ ꯃꯔꯩ ꯌꯦꯠꯂꯨꯕ ꯇꯧꯗꯦ꯫ ꯃꯃꯥꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯄꯥꯏꯈꯣꯝꯕ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯌꯥꯔꯦ ꯏꯃꯥ, ꯃꯥ ꯂꯩꯔꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ꯫ ꯏꯕꯦꯁꯅꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯕꯒ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ, ꯏꯕꯦꯝꯃ ꯂꯧꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯗꯤ ꯋꯥꯔꯧꯔꯅꯨ, ꯅꯪ ꯍꯟꯅꯕ ꯇꯧꯔꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯏꯕꯦꯝꯃꯁꯦ ꯃꯇꯝ ꯈꯔꯅꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯝꯂꯒꯦꯅ ꯈꯟꯈ꯭ꯔꯦ ꯏꯃꯥꯅ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ, ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯏꯃꯥ꯫ ꯍꯦꯟꯊꯣꯏꯕꯤ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯀꯦꯁꯣꯔ ꯑꯃꯗꯤ ꯄꯣꯏꯔꯩ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯐꯤꯟꯒꯠꯀꯦ ꯇꯧꯔꯝꯕꯗꯣ ꯈꯔ ꯇꯞꯊꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ? ꯍꯣꯏ ꯀꯀꯥ꯫ ꯀꯦꯁꯣꯔꯅ, ꯉꯁꯤꯗꯤ ꯊꯦꯡꯂꯦ, ꯌꯧꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯅꯪ ꯀꯀꯥꯒ ꯋꯥꯔꯤ ꯁꯥꯁꯤꯀꯣ꯫ ꯄꯥꯏꯈꯣꯝꯕ ꯌꯥꯅꯤꯡꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ, ꯀꯀꯥ, ꯑꯩ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯈꯪꯂꯦ, ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯤꯅꯦ, ꯃꯇꯝ ꯈꯔꯗꯤ ꯏꯆꯥꯁꯦ ꯁꯤꯗ ꯂꯩꯖꯔꯁꯅꯨ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯑꯅꯝ ꯀꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ, ꯑꯩꯁꯨ ꯃꯥ ꯄꯨꯗꯅ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯝ ꯐꯥꯎ ꯂꯦꯡꯉꯣꯏ꯫ ꯄꯣꯏꯔꯩ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯣꯏ ꯄꯥꯏꯈꯣꯝꯕ, ꯅꯪꯒꯤꯗꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯏꯆꯟꯁꯦ ꯐꯥꯒꯤꯔꯕ? ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯇꯦ ꯀꯥꯏꯅ ꯈꯜꯂꯤꯔꯥ? ꯀꯦꯁꯣꯔꯅ, ꯁꯥꯎꯒꯠꯈꯤꯅꯨ, ꯑꯉꯥꯡꯁꯥ, ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯏꯕꯦꯁꯅꯥ ꯃꯇꯨꯡ ꯁꯨꯃꯥꯡ ꯀꯨꯝꯊꯔꯛꯂꯒ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪ ꯁꯥꯎꯔꯅꯨ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ, ꯍꯜꯂꯣꯀꯣ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯦꯁꯣꯔꯅ, ꯀꯔꯝ ꯇꯧꯕ ꯇꯥꯔꯦ ꯏꯇꯩꯃ? ꯈꯪꯗ꯭ꯔꯦꯅꯦꯍꯦ, ꯀꯔꯤꯕꯨ ꯇꯧꯒꯗꯕꯅꯣ? ꯀꯦꯁꯣꯔ, ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯄꯣꯏꯔꯩꯅ, ꯊꯣꯏꯕꯤꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯀꯦꯁꯣꯔꯅ, ꯐꯔꯦ ꯏꯇꯩꯃ, ꯍꯧꯖꯤꯛꯀꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯛꯄꯅꯤ, ꯐꯤꯕꯝꯁꯤꯒ ꯃꯔꯥꯡ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯁꯣꯝꯅ ꯄꯣꯏꯔꯩ ꯃꯄꯥ ꯃꯆꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯏꯕꯦꯁꯅꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯍꯦꯟꯊꯣꯏꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯑꯗꯨꯗ ꯎꯪꯂꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯦꯟꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯏꯕꯦꯁꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ナꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯊꯣꯏꯕꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇꯗꯤ ꯈꯟꯊꯧ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯂꯨꯕꯅꯤ꯫ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯐꯝ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯥꯏꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯔꯒ ꯂꯩꯔꯨꯔꯒꯦ꯫ ꯏꯍꯦ, ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯅꯄꯨꯔꯣꯏꯕ ꯅꯅꯦꯝꯒꯤ ꯃꯅꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯁꯨ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕꯅꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ, ꯏꯃꯥ, ꯑꯩ ꯆꯠꯂꯔꯣꯏꯗ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯏꯕꯦꯁꯅꯥ ꯎꯄꯥꯏ ꯂꯩꯇꯦ, ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯣꯏꯌꯨꯝꯕꯁꯨ ꯃꯕꯥꯏ ꯂꯥꯛꯑꯦ ꯇꯥꯕꯒ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯌꯥꯏ ꯀꯥꯗ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯝꯃꯤ꯫ ꯅꯦꯆꯧꯕꯤ, ꯏꯕꯥꯏ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯉꯁꯥꯏꯗꯤ ꯍꯜꯂꯛꯄꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯅꯤ, ꯆꯠꯊꯣꯛꯑꯔꯣꯏ ꯀꯥꯏ ꯍꯥꯏꯔꯝꯃꯒ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ? ꯄ꯭ꯔꯃꯣꯗꯤꯅꯤ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ꯫ ꯀꯩꯗꯧꯔꯒꯦ ꯅꯦꯆꯧꯕꯤ? ꯉꯁꯥꯏꯗꯩ ꯀꯧꯕꯁꯨ ꯈꯨꯝꯗꯦ, ꯋꯥꯁꯨ ꯉꯥꯡꯗꯦ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯇ꯭ꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝꯗꯩ ꯊꯣꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯂꯣꯏꯌꯨꯝꯕ, ꯁꯦ ꯆꯥ ꯊꯛꯎꯁꯦ꯫
Inomcha akhoi ne chawbi se kai dorangi masa ngam dabro Memcha Pramodini de yingli loyumbada mu ying tawranga lei Ngangnari ngai tanja da mapandagi paikhombasu maruluk tharaga changi Ma changakpaga Pramodini fuk hogotki aduga paikhombagi mamangda lepi Paikhomba kaino nangna khaliba wakhalse matam pumnamakta imabu wanaba nangna silibase karigino Paikhomba wangang pham khangde Pramodini makhut chena pairamba chedo thangalaklaga masi kaino hayo yengdrabasu khangle mamana pairiba chedo divorce paper duni haiba divorce ki chesi nang namubra ima wen thobi na nambra khumona sindo aina namkibani ima wahaidu tabaga loyumba sungakna kaino ba Pramodini yang warongna o isada thakpa langsidi mafam anthokna sumkhreda ayam soiba thabam tawkhrima mangonda su senduk chanabagi ayaba phok pibiraktre karamba nupina masigi chese ubada harauga doribano nasana thakpa langda nasana thuzabani ima madu imana hairdi soidani yarakani sida halo haina imaga chatlaga amta hainaruseba madugi wado aingoda palakana imaudo manem aibusu warogduna chatkhraban masida tanaba nangna sinba natro ai soikhre lankhre haidana ima please luhongba sibu phagi joga yabro angang laini sanaba natene nakhoigi ukil gado kaurur salo walu sinaro masida ima yaningi yaningdi hairoi nangya pamba tawkhro si hayam laga Pramodini magi kada changkhre paikhoma matha sana makok pairaga sofa da phamtharai loyumba su makhada tariba divorce paper do khungali ibai nang toris ni yam thi fate ko sidi ibai ne soibani kari tawbagi namuri no haibani da sibu khumde paikhomba do chesina kamai tawba yam pamjana namurabani na kande iche gi signature su yawramni na sign sa tawsilo ibai gi so ai submit tawbi wadu haibaloi phatre khangaude paikhomana loyumbadagi divorce paper do satlakre aduga phingna gotkhraga kitchen da changki ikan kanada chakhomdagi memchana pakhatna lauri hai paikhomba kaino nang tori dubo loina sak patari mi thammo mi mukta makhada loyumba su taraduna thone yangna chensili gas frame du mathaktuda makhutta paiba divorce paper do mai thaduna leirami chensilaktuna loyumbana chingthoi ibai kaino ngawrbo nakhut pu iga khangrabo memcha su pristagi ice cube khara lawthoraga changsilai kadaino nakhutta loina pokle ahingbasida tinguse makhutu fan kan tholaga khonjel kan nai akhoi ni gi marida mai am phok ta ba yaroi ayet pa pibusu yaroi maduda singnarak pa khuding mak mi oisano pot oisano aini hingnam ta tharoi mami fawa ta haloi aduna nangsu yarakano si hairam laga paikhomba loyumba ba inthokla satkre loyumba makok tu haipet pairanga as khara phagadra na hairubabu sa lan sanare sida aremba heipa sarubrabu mithin gai tagi bu tawine patai manaw khanabada yaurunu hainei se chumjani ko hage khanna lakpa wari duga kawbo makai oinariba phibam duna amukki hena matha saba hakatuna loyumba sumayum hankre ahing fana thengsilak labani henthoi phamung nanga tharaga family mamit kak usinba phau yade nakanda thamliba magi mobile do ringking lei vibration makhonduda henthoi masa do gyan satlai kanano pungdi thengeda haina haina screen do da yingi unknown number amani henthoi pa se kadai pairoi shi kadai ngak ningsing mangjing tawduna lei tawriba call do so hanbalaiti tatkhibaga hanjin tawsilai kona thangda call do paikhali hello asomdagi paikhomana aini simanaw balawani call ka kino aina haisi loi phawdi da ko ima hoi naw boi tongkhrabo henthoi bi khumde nangak to thorpa yagadra ai nang unaraga wari sana ningi nang thorak tri phawdi ai noi thongal da dum leirage henthoi bi do khangpre khangi kaino sir thengi yum da halo nangna nam kan mana yaraga aina kan mana kari gi yaroi mi oraga fazaroiba hingsida mina kai khanba khandaba aingonda darkar tadi call thamage sir so hanaba tawbiro si haraga call do phatkak thatli masado susor phuine holi ingkraba hingnuda masado humang kanglabani pungkhai mukti hausankhre phamlambadagi hawgalaktuna magi kagi mingsel hangdoktuna yengna bohonei chalamadrane chalamani da ngasaina as amuk chalamdrade baton ka tamo ga thengnaradi soidana phubirani mathanta murum sona masado kare leira khangli ngak wakha khalaba tungda phi
ꯐꯤ ꯁꯣꯜꯗꯨꯃ ꯍꯥꯏꯐꯦꯠ ꯌꯥꯟꯁꯤꯜꯂꯒ ꯀꯨꯞꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁꯇꯨ ꯊꯥꯜꯂꯒ ꯇꯨꯃꯤꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂ ꯊꯣꯔꯛꯏ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯎꯔꯦ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗ ꯉꯥꯊꯔꯒ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯣ ꯍꯦꯟꯊꯣꯏꯕꯤ ꯎꯕꯒ ꯄꯥꯏꯈꯣꯝꯕꯁꯨ ꯉꯥꯊꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯃꯆꯥ ꯍꯦꯟꯊꯣꯏꯕꯤꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯃꯅꯤꯡ ꯆꯠꯍꯜꯂꯒ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯁꯥꯔ ꯍꯟꯅꯕ ꯇꯧꯕꯤꯔꯣ ꯃꯗꯨ ꯇꯥꯅꯕ ꯅꯠꯇꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯁꯥꯔꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯕ ꯍꯧꯖꯤꯛꯇꯤ ꯏꯐꯝꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩ ꯍꯦꯟꯊꯣꯏꯕꯤꯗꯣ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯄꯥꯏꯈꯣꯝꯕꯅ ꯈꯨꯝꯃꯣ ꯑꯩꯉꯣꯟꯗ ꯋꯥꯐꯨ ꯍꯥꯏꯔꯝꯗꯅ ꯆꯠꯄꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯏꯁꯥꯅ ꯌꯥꯅ ꯑꯩ ꯆꯦꯗꯨꯗ ꯁꯣꯏ ꯇꯧꯖꯔꯝꯂꯕꯅꯤ ꯑꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯃꯔꯝ ꯄꯤꯈꯣ ꯍꯥꯏꯕꯅꯣ ꯃꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯔꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯕꯅ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯗꯨꯅ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅꯤ ꯑꯩꯗꯤ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏ ꯅꯪꯒ ꯂꯥꯞꯅꯔꯣ ꯍꯥꯏꯅ ꯂꯥꯏ ꯂꯥꯛꯂꯒ ꯍꯥꯏꯔꯐꯥꯎ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯀꯥꯏꯕ ꯂꯤꯛꯂꯤꯗ ꯁꯝꯖꯤꯟꯕ ꯌꯥꯗꯕꯅꯤ ꯃꯍꯤ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯁꯤꯁꯨ ꯁꯝꯖꯤꯟꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯛꯏ ꯋꯥꯍꯩꯅ ꯐꯣꯡꯗ꯭ꯔꯤꯈꯩ ꯃꯒꯨꯟ ꯌꯥꯎꯗꯕ꯭ꯔꯥ ꯃꯔꯣꯜ ꯊꯣꯛꯇꯕ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯕ꯭ꯔꯥ ꯍꯦꯟꯊꯣꯏꯕꯤꯁꯨ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯣꯏꯔꯁꯨ ꯏꯃꯤꯠꯁꯦ ꯇꯥꯡꯉꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯁꯨ ꯏꯅꯥꯁꯦ ꯄꯪꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗꯗꯤ ꯃꯃꯜ ꯂꯩꯇꯦ ꯑꯩꯅ ꯐꯪꯕ ꯃꯇꯤꯛ ꯆꯥꯗꯦ ꯍꯦꯟꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯐꯥꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯤꯆꯥꯅꯩ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯄꯤꯔꯥꯡꯁꯤꯡ ꯑꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ ꯍꯦꯟꯊꯣꯏꯕꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯑꯆꯦꯠ ꯑꯃꯐꯥꯎ ꯐꯥꯎꯕ ꯄꯤꯗꯕ꯭ꯔꯥ ꯍꯦꯟꯊꯣꯏꯕꯤ ꯈꯥꯡꯖꯤꯜꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ ꯄꯥꯏꯈꯣꯝꯕ ꯃꯁꯥꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯑꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯕꯥꯞꯅ ꯗꯣꯂꯥꯟ ꯁꯥꯔꯒ ꯆꯨꯍꯤ ꯆꯐꯨ ꯀꯥꯎꯕ ꯇꯥꯔꯦꯅꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯣꯝꯇ ꯀꯟꯅ ꯅꯣꯛꯂꯛꯏ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯃꯐꯝ ꯃꯇꯝ ꯈꯪꯗꯕ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ ꯅꯪꯅ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯛ ꯇꯥꯜꯂꯛꯀꯅꯤ ꯐꯪꯗ꯭ꯔꯤꯐꯥꯎ ꯊꯤꯈꯤꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯈꯤꯕ ꯌꯥꯔꯣꯏ ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯥꯟꯅꯕ ꯌꯥꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯒꯥꯞ ꯂꯥꯎꯅ ꯊꯥꯜꯂꯒ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯄꯤꯔꯥꯡ ꯅꯠꯇꯦ ꯃꯤꯂꯨꯗ ꯆꯦꯜꯂꯤꯕ ꯊꯃꯣꯏꯗꯒꯤ ꯄꯥꯊꯣꯔꯛꯄ ꯏꯆꯦꯜꯅꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯅꯨꯡꯍꯤꯛꯄ ꯊꯃꯣꯏ ꯃꯥꯅ ꯇꯦꯡꯊꯥꯕꯅꯤ ꯎꯏꯁꯜꯂꯝꯕ ꯃꯤꯠꯇꯣ ꯇꯞꯅ ꯇꯞꯅ ꯄꯥꯡꯂꯛꯏ ꯉꯔꯥꯡ ꯁꯦꯠꯈꯤꯕ ꯃꯐꯤꯒ ꯍꯣꯡꯗꯈꯩ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯏ ꯄꯥꯏꯈꯣꯝꯕꯗꯣ ꯀꯣꯛ ꯈꯨꯆꯤꯛꯁꯤꯗꯤ ꯉꯔꯥꯡꯅ ꯀꯃꯥꯏꯅ ꯌꯨꯝ ꯌꯧꯔꯛꯈ꯭ꯔꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯅ ꯀꯨꯝꯊꯔꯛꯄꯗ ꯃꯈꯣꯡꯅ ꯂꯣꯌꯨꯝꯕꯒꯤ ꯅꯪꯒꯟꯗ ꯈꯪꯅꯦꯠ ꯅꯦꯠꯂꯨꯏ ꯄꯥꯏꯈꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯏ ꯄꯥꯄꯤ ꯂꯣꯌꯨꯝꯕꯅ ꯍꯦꯔꯒ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯑꯌꯣ ꯀꯩꯅꯣꯃꯦ ꯃꯤ ꯇꯨꯝꯃꯤꯉꯩꯁꯤꯗ ꯀꯅꯥ ꯑꯗꯨꯃꯥꯏꯅ ꯅꯦꯠꯅꯒꯦꯕ ꯍꯩ ꯕꯗꯃꯥꯁ ꯅꯪꯗꯤ ꯃꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯂꯣꯌꯨꯝꯕ ꯂꯩꯕꯥꯛꯇꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯅꯣꯟꯈꯠꯂꯛꯏ ꯉꯔꯥꯡꯅ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯩ ꯗꯦꯕꯗꯥꯁꯀ ꯁꯥꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯥꯎꯕꯤꯔꯕꯣ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯍꯦꯟꯊꯣꯏꯕꯤ ꯎꯅꯔꯝꯂꯒ ꯊꯣꯔꯛꯄꯗ ꯍꯣꯇꯦꯜꯗ ꯆꯪꯈꯤꯕ ꯂꯣꯌꯨꯝꯕꯅ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯃꯥꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯈꯤꯕꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯂꯣꯌꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯏꯕꯥꯏ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤꯅꯦ ꯗꯝ ꯂꯣꯏꯔꯕꯅꯤ ꯅꯌꯨꯝ ꯍꯜꯂꯣ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯏꯕꯥꯏꯒꯤꯁꯦ ꯌꯥꯝ ꯐꯥꯎꯔꯦꯀꯣ ꯂꯣꯌꯨꯝꯕꯅꯒ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯦ ꯍꯨꯏꯅ ꯈꯣꯡꯗꯧꯗ ꯒꯙꯥꯅ ꯈꯣꯡꯂꯨꯕꯒꯤ ꯒꯙꯥ ꯂꯤꯆꯩ ꯆꯥꯏꯗꯣ ꯇꯧꯔꯦ ꯂꯣꯌꯨꯝꯕ ꯒꯙꯥ ꯍꯥꯏꯁꯤꯅꯤ ꯉꯥꯡꯅ ꯃꯈꯥ ꯀꯨꯝꯊꯔꯛꯄꯒ ꯄ꯭ꯔꯃꯣꯗꯤꯅꯤꯒ ꯃꯥꯌꯣꯛꯅꯔꯦ ꯑꯦ ꯅꯦꯆꯧꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯥꯎꯁꯥ ꯍꯜꯂꯗꯣꯏꯔꯥ ꯑꯧ ꯍꯜꯂꯒꯦ ꯇꯧꯔꯝꯃꯤꯅꯤ ꯉꯥꯏꯈꯣ ꯅꯦꯆꯧꯕꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯤ ꯍꯣꯏ ꯅꯦꯆꯧꯕꯤ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯉꯔꯥꯡ ꯅꯕꯥꯏꯗꯤ ꯀꯗꯥꯏꯗ ꯂꯩꯔꯝꯃꯤ ꯍꯣꯇꯦꯜꯗ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯃꯣꯏ ꯃꯦꯅꯦꯖꯔꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄꯗꯩ ꯈꯪꯕꯅꯤ ꯃꯥꯅ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯐꯝ ꯈꯪꯗꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯈꯣꯡꯊꯥꯡꯗꯨ ꯂꯧꯈꯠꯂꯨꯔꯤꯕꯅꯣ ꯈꯟꯕꯗ ꯃꯝꯃꯤ ꯃꯊꯥꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯕꯅꯤ ꯏꯕꯥꯏꯁꯨ ꯀꯩꯅꯣ ꯃꯥꯒꯤ ꯈꯟꯖꯕ ꯑꯃ ꯂꯩꯗꯅ ꯇꯧꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯦꯆꯧꯕꯤꯅ ꯑꯝꯇꯪ ꯆꯠꯂꯒ ꯏꯆꯦꯗꯣ ꯀꯧꯁꯤꯟꯕꯤꯔꯨꯕꯅꯗꯤ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ ꯅꯥꯎꯁꯥ ꯅꯦꯆꯧꯕꯤꯁꯨ ꯈꯪꯉꯤꯅꯦ ꯏꯃꯧꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤꯅꯍꯦ
ꯑꯃꯠꯇ ꯇꯥꯡꯅ ꯐꯪꯖꯕ ꯏꯃꯧꯅꯤ ꯏꯆꯥ ꯅꯤꯉꯣꯜꯅꯦ ꯈꯟꯅ ꯂꯨꯅ ꯆꯥꯅ ꯊꯝꯖꯕ ꯑꯗꯨꯕꯨꯅꯦ ꯅꯕꯥꯏꯒꯤ ꯑꯁꯣꯏꯕ ꯑꯃꯗꯒꯤ ꯅꯦꯆꯧꯕꯤꯕꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯍꯟꯗꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯇꯁꯦꯡꯅ ꯋꯥꯅꯔꯦ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯈꯪꯅꯈꯤꯗ꯭ꯔꯦ ꯀꯥ ꯃꯅꯨꯡꯗꯅ ꯄꯥꯏꯈꯣꯝꯕ ꯕꯥꯠꯔꯨꯝꯗꯒꯤ ꯇꯥꯋꯦꯜ ꯑꯃꯅ ꯃꯀꯣꯛ ꯇꯩꯊꯣꯛꯅ ꯊꯣꯔꯛꯏ ꯄꯨꯡꯗꯤ ꯌꯧꯒꯦ ꯊꯦꯡꯉꯝꯃꯅꯤ ꯑꯣꯐꯤꯁ ꯆꯠꯄ ꯅꯪꯗꯕ ꯇꯥꯔꯦ ꯑꯩ ꯐꯨꯔꯤꯠꯇꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤꯃꯆꯥ ꯊꯣꯏꯕꯤꯃꯆꯧ ꯄꯥꯏꯈꯣꯝꯕ ꯁꯦꯀꯦꯟ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩꯕꯒ ꯒ꯭ꯌꯥꯟ ꯁꯠ ꯇꯥꯔꯛꯏ ꯆꯤꯝꯕꯥꯜꯗꯁꯨ ꯃꯔꯧ ꯂꯩꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯊꯥꯔꯤꯕ ꯀꯥꯎꯁꯇꯨꯗ ꯐꯝꯊꯩ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯎꯕꯤꯗꯕ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤ ꯑꯃꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯈꯜ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦꯗ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ ꯌꯦꯡꯂꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯒ ꯃꯥꯒꯤ ꯈꯨꯠꯐꯝ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅꯕ ꯅꯤꯡꯁꯤꯡꯕ ꯃꯤ ꯌꯦꯜꯂꯝꯃꯤ ꯍꯦꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯒ ꯈꯠꯅꯕ ꯐꯃꯨꯡ ꯃꯨꯟꯅꯕ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯄꯗ ꯁꯣꯔ ꯐꯥꯎꯕ ꯃꯦꯟ ꯇꯥꯅ ꯍꯣꯟꯈꯤꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯀꯥ ꯑꯗꯨꯃꯛꯇꯗ ꯑꯍꯥꯟꯕ ꯆꯪꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯅꯣꯡꯉꯥꯟꯕ ꯊꯤꯟꯗꯣꯔꯛꯂꯝꯗꯥꯏꯗ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯊꯣꯡꯖꯤꯟꯗꯒꯤ ꯁꯥꯔ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯌꯥꯒꯗ꯭ꯔꯥ ꯃꯥ ꯆꯪꯂꯛꯂꯒ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯔꯁꯀ ꯂꯣꯏꯌꯨꯝꯕꯒꯁꯨ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯆꯪꯉꯣ ꯐꯝꯃꯨꯂꯣ ꯏꯀꯣꯏ ꯀꯣꯏꯗꯅ ꯆꯪꯂꯛꯂꯒ ꯐꯝꯂꯛꯏ ꯍꯦꯟꯊꯣꯏꯕꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯑꯅꯤꯗꯣ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯄꯥꯏꯈꯣꯝꯕꯅ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯣ ꯅꯪ ꯍꯥꯟꯅ ꯁꯥꯔ ꯑꯩ ꯍꯣꯔꯦꯟ ꯏꯃꯥ ꯍꯣꯏꯅ ꯍꯪꯂꯛꯄꯗ ꯏꯁꯥꯅ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯒꯦ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯒꯗꯕ ꯅꯠꯇꯦ ꯁꯥꯔꯗꯤ ꯅꯨꯄꯥꯅꯤ ꯑꯩꯅ ꯅꯨꯄꯤꯅꯤ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯅꯨꯄꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯦꯞꯂꯕꯅꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯁꯨ ꯍꯦꯟꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯁꯥꯔꯅ ꯄꯥꯏꯈꯣꯝꯕ ꯃꯔꯛ ꯐꯠꯊꯠꯂꯒ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯋꯥ ꯑꯅꯤ ꯁꯨꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯈꯜꯅ ꯍꯣꯡꯒꯦ ꯈꯜꯂꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯗ ꯆꯤꯡꯅꯒꯅꯨ ꯍꯦꯟꯊꯣꯏꯕꯤ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ ꯅꯝꯗꯅ ꯆꯦꯟꯕꯤꯕ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯃꯁꯥꯅ ꯄꯥꯝꯗꯕ ꯂꯩꯔꯝꯂꯗꯤ ꯀꯣꯟꯅ ꯊꯕꯛ ꯊꯨꯖꯟꯅꯕ ꯌꯥꯅꯕ ꯗꯤꯚꯣꯔꯁ ꯄꯦꯄꯔꯁꯦ ꯍꯥꯟꯅ ꯅꯝꯍꯧꯕꯅ ꯐꯗꯣꯏꯔꯥ ꯉꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯉꯝꯗꯨꯅ ꯅꯪꯍꯧꯔꯤ ꯃꯇꯥꯒꯨꯝꯅ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯏ ꯄꯥꯏꯈꯣꯝꯕꯅ ꯍꯜꯂꯣ ꯁꯥꯔ ꯍꯧꯖꯤꯛ ꯑꯊꯨꯕꯒꯤ ꯗꯤꯚꯣꯔꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯝꯇ ꯗ꯭ꯔꯥꯐ ꯇꯧꯖꯕ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛ ꯌꯥꯡꯁꯤꯟꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯅꯋꯥ ꯐꯤꯗꯝ ꯀꯣꯜꯗꯨ ꯇꯝꯅ ꯂꯝꯕꯤ ꯈꯪꯕ ꯆꯪꯂꯛꯏ ꯁꯨꯅꯤꯇꯥꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯉꯥꯡ ꯃꯌꯥꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯍꯣꯝꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯅꯋꯥ ꯐꯤꯗꯝ ꯀꯣꯜ ꯍꯥꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯃ ꯂꯩꯕꯗꯣ ꯁꯤꯒꯤꯁꯦ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯀꯔꯤ ꯊꯕꯛꯀꯤ ꯑꯩꯁꯦ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯣꯝꯁꯤꯗ ꯗꯣꯅꯦꯁꯟ ꯍꯥꯞꯆꯒꯦꯅ ꯂꯥꯛꯆꯕꯅꯤ ꯌꯥꯅꯤ ꯉꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯁꯨꯅꯤꯇꯥꯕꯨ ꯀꯧꯁꯤꯜꯂꯒ ꯐꯝꯍꯜꯂꯤ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩꯅꯤꯅꯦ ꯀꯧꯊꯣꯛꯆꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯁꯨꯅꯤꯇꯥ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯅ ꯋꯤꯜꯆꯤꯌꯔ ꯑꯃ ꯏꯜꯂꯒ ꯅꯦꯅꯦꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯃꯨꯛ ꯅꯦꯅꯦꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯃꯌꯥꯝꯅ ꯅꯦꯅꯦ ꯀꯧꯔꯝꯅꯤꯅ ꯑꯩꯁꯦ ꯍꯦꯛꯇ ꯀꯧꯔꯒꯦ ꯀꯥꯏꯗꯦ ꯅꯦꯅꯦ ꯑꯩꯁꯦ ꯅꯍꯥꯟꯗꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯍꯣꯝꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯖꯗꯨꯅ ꯂꯥꯛꯄꯅꯤ ꯃꯐꯝꯁꯤꯗꯁꯨ ꯍꯣꯝ ꯑꯃ ꯂꯩ ꯇꯥꯖꯕꯗꯒꯤ ꯂꯥꯛꯆꯕ ꯌꯥꯔꯒꯗꯤ ꯗꯣꯅꯦꯁꯟꯁꯦ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯃꯄꯨꯟ ꯑꯃ ꯂꯧꯊꯣꯔꯛꯏ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯗꯣꯅꯦꯁꯟ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯧꯖꯗꯦ ꯁꯨꯅꯤꯇꯥ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯁꯦꯜ ꯑꯣꯏꯅ ꯄꯥꯝꯕꯤꯗ꯭ꯔꯒꯁꯨ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯅꯦꯅꯦꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯧꯁꯤꯟꯕꯤꯌꯨ ꯏꯕꯦꯝꯃ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯄꯨꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯧꯖꯕ ꯉꯝꯖꯔꯣꯏꯗꯧꯔꯤ ꯏꯕꯦꯝꯃꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯕꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯎꯔꯛꯇ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯒꯤꯅꯦ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯌꯨ
ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯇꯦꯡ ꯑꯣꯏꯅ ꯂꯧꯖꯒꯦ꯫ ꯁꯨꯅꯤꯇꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯅꯦꯅꯦ ꯑꯇꯩ ꯑꯇꯩꯃꯛ ꯂꯧꯗ꯭ꯔꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯔꯛꯏꯕ ꯑꯆꯥꯄꯣꯠꯁꯤꯃꯗꯤ ꯂꯧꯕꯤꯗꯕ ꯇꯧꯕꯤꯒꯅꯣ꯫ ꯅꯦꯅꯦꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯦꯝꯃꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯗ ꯏꯕꯦꯝꯃꯅ ꯈꯔ ꯍꯦꯛ ꯌꯦꯟꯕꯤꯔꯝꯂꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯦꯅꯦ꯫ ꯍꯣꯝꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯊꯔꯝꯂꯕ ꯇꯨꯡ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯥ ꯌꯧꯔꯝꯗꯥꯏꯗ ꯅꯣꯡꯁꯥꯕꯅ ꯀꯧꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯗꯅ ꯀꯔꯥꯏ ꯆꯠꯂꯨꯏꯕ? ꯁꯨꯅꯤꯇꯥ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯏꯃꯥꯟꯅꯕꯦꯝꯒꯤ ꯃꯅꯥꯎꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯄꯥꯡ ꯄꯤꯕ ꯆꯠꯂꯨꯕ꯫ ꯅꯣꯡꯁꯥꯕ ꯁꯨꯅꯤꯇꯥꯗ ꯂꯨꯛꯊꯅ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯒ ꯆꯠꯂꯤꯕ ꯅꯪꯗꯤ? ꯏꯃꯥꯟꯅꯕꯦꯝꯅ ꯂꯧꯕ ꯂꯥꯛꯏ꯫ ꯅꯃꯥꯟꯅꯕꯤ ꯀꯅꯥ? ꯊꯥꯏꯅ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄꯅꯤ꯫ ꯅꯣꯡꯁꯥꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯆꯪꯉꯣ ꯆꯠꯂꯣ ꯅꯪ ꯀꯥꯗ꯫ ꯁꯨꯅꯤꯇꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯒꯦ ꯀꯥꯏ ꯍꯦꯛ ꯈꯜꯂꯛꯑꯕ ꯑꯐꯕ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯒꯗꯕꯅꯤ ꯅꯪꯁꯨ꯫ ꯁꯤ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯤꯕ ꯁꯨꯅꯤꯇꯥꯕꯨ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫